Mama mapa oiriba aikoina ichasingbu asukki matik nungsi. Pigliba ichasingbu kayamuk yamna nungsibagi haibabu makoigidamak aikoi thawai thadokpa phawba ngamgani na khanaribane. Adubu ngaibiko ichagidamukta thawai thadokhiba taragadi icha adu kanaga chawmin hogani. Icha adu kanana yokpirakani. Aduna wakhaldu khanbagi muhutta icha sigidamukta ai hingdaba yade, icha sigidamukta ai soiba yade haiduna oina khanbiyu. Hojik ngasigi hiramda mu laksi. Icha singna parikhyada mark phajana phangamba taragasu matam khara leraga makoigi examination da performance sum nemtharakpa mark hantharakpa masi ekhoina mama mapa moina matau karamna thengnagadagi haibagi matangda ngasi kharadang neinacharake. Ahanbada ekhoina icha singna mark nemle ne he khangbaga kari tawgalli haibasi amtang khanbiyu. Fingalli haidana angangduda jaisinbi atopa anganga sangdamnaraga ngangba howi kairoi lekai mamangda ikai roidra ikai jadra haibana chingba angangdubu ikai bayaba wahai wata kaya sijinatuna ikhoina hek jai thangwa tawbi masida angangdugi performance adu phagalakadrane adugi mahutta positive parenting matau karabna tawgadagi haibaduni ngasi video sida neinajagadawriba asi. Ahanbada icha singna mark nemlakle haiba taragasu aikoi ingna chikna leibiyu aduga makoina hotnajakhriba adu ngaktang khallaga support oina tawbiyu. Mahakna hotnajakhibadagi changdudani mahakna phanglibadusu kanna hotnaragasu nemlakpa mark adum yaramni. Aduna takpadi angangdu karino amada isoi soiri yana haibane. Karida soiri no karam haina soiri no haidana angangdu da hangjalu taragadi masu dum khangloi. Aduna ahalla moina akoina mama mapa moina maduda collaboration ama piraga isa adu kidamakta oithokpa yaba goal making amadi aphaba hainabi loinana oja singa loina halaga isa singsi phagat halakadagi haibagi wakhaldu mama mapa aikoina khangadabani. Isa de hekta punishment pisanba comparison toksanba aduga khangba kalu honaba kalu nangsi motivation leite discipline leite haibana singba wahi kaya hajinduna blame toksanbiba tobiganu. Hojik mama mapa aikoina matau karamna ingna signa matamduda leigadagi haibadugi pambai amtang haijarake. Isana mark nemle hairapku taragasu aikoi khwaidagi phabasi sor sangna honjanbiyu aduga sor hondokbiyu. Kaubiganu aikoi saure natragana nungaitri haibase angangdusu khanglibane. Adubu madu uthopagi muhutta nangna phanglaliba kharasidi phare mathangidadi masidagi hitanga hena phangbaga ngamgadra haibana chingba positive oiba question oina hangbiyu. Aduga yaroine ai khangabani haibana chingba wai singsi sijinabiganu. Angangduda kari kari soigibagi no haiba wahang sing hangbiduna ningthijana tabiyu. Aduga mahaki answer paper ga yaurpa taragadi magi soliba area sing amadi concept sing kari kari no haibana chingwadu khanghanbiyu. Ojaga tanaba phanglagadi khwaidigi laibak phabani. Ojaga ningthijana unabiduna icha si karide soiri karam karambada mahakhara soli haibana singbadu ningthijana khangdopiyu. Madu khangdolaba matungda matau karamna phahangadagi haiba step tamu laksi. Rome was not built on a day haiksini. Nomada chingjao ampukpadi kadai ngamni. Aduna yariba makai mathangi parikya yodringai mamangda mathangi exam yodringai mamangda angangdu yamna apikpa goal sing achievable oiba goal sing sembiduna madu phangnanaba tapna tapna honabiyu. Hekta tawdaba yadi haidana phare ngasidagi di pung 10 lairik pau
ngasidagidi pung 7 lairik pau ngasidagi phone yengba sukya yaroi haibana chingba improvement leheladabani afaba habit piradabani haibdana achau achau basing toksin biganu maduna angang duda negative oina sakhibagi chance yamna wangna lei mathwai nungai traba angang duda akoina su mathwai nungai trabani haidana chak chaba yaroi nang ngasidagi sanapot amu piroi haibana chingba punishment si yari mangmakhai tobiganu adugi mahutta isana piklingai da pamjagi ba lairik pabagi mawang ama soidana ki leiramgani se game oina sanaraga lairik phanbigi haiba su yai haibadi mana pagadru ba lairik adu game on thokpi ba haibani natragana mama mappa akoina angang dro lairik pabadu yoksan biro su yai akoina pangba ya ba mateng sing loina mo panglaga angang aduna phangadru ba goal aduda akoina mateng pangsin bibada kai ba leite na khali asumna akoini isa singda motivation piba taraba makoida soidana ki assurance ama lakani aigi mai pana phauba aigi damutu hona biri sida aisu yoksan lage ko haibi wakal soidana ngang singda lakani ngasi gi matang asida video si loisin jage mathangda anobo topic amaga loina namu laksage amu hana thagat chari